ꯑꯗꯨ ꯐꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯐꯝꯁꯤꯒꯦ ꯌꯣꯝꯃꯨ ꯌꯣꯝꯃꯨ ꯏꯕ ꯑꯩꯈꯣꯏ ꯍꯨꯝ ꯊꯣꯛꯂꯛꯑꯦ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕ ꯏꯖꯤꯄꯨꯔꯥꯗ ꯆꯦꯡꯉꯣ ꯑꯣꯛ ꯌꯣꯟꯐꯝ ꯊꯤꯔꯤꯅꯦ ꯍꯧꯖꯤꯛ ꯑꯩꯗꯣ ꯈꯪꯗꯦꯕ ꯑꯦ ꯑꯗꯣ ꯑꯣꯛ ꯌꯦꯛꯀꯨꯝꯕ ꯂꯩꯔꯦ ꯂꯥꯎꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯣꯛ ꯌꯦꯛꯀꯨꯝꯕ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯄꯣꯛ ꯌꯣꯟꯐꯝ ꯊꯤꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯐꯪꯉꯦ ꯁꯤꯗ ꯂꯩꯔꯝꯃꯦ ꯏꯖꯤꯄꯨꯔꯥꯗꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯏꯖꯤꯄꯨꯔꯥꯗ ꯂꯥꯛꯏꯅꯦ ꯁꯤꯒꯤ ꯖꯒꯥꯁꯤ ꯏꯖꯤꯄꯨꯔꯥ ꯀꯧꯋꯦꯕꯀꯣ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯏꯖꯤꯄꯨꯔꯥ ꯕꯤꯕꯦꯛ ꯅꯒꯔꯁꯨ ꯈꯪꯅꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯄꯣꯛ ꯂꯩꯔꯨꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯆꯤꯛꯀꯟ ꯂꯩꯈꯤꯗꯣꯏꯅꯦ ꯁꯤꯗ ꯐ꯭ꯔꯦꯁ ꯀꯩꯅꯣꯁꯨ ꯉꯥ ꯑꯇꯦꯛꯄꯁꯨ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯛꯀꯟ ꯈꯔ ꯂꯩꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯅꯤ ꯌꯨꯝꯗ ꯑꯗꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯀꯩꯀꯥ ꯌꯣꯟꯕꯗꯣ ꯅꯣꯔꯠ ꯏꯁꯀꯤ ꯏꯟꯖꯥꯡ ꯀꯩꯀꯥꯁꯨ ꯐꯪꯉꯦꯕꯀꯣ ꯁꯤꯅ ꯉꯥ ꯑꯇꯦꯛꯄ ꯌꯣꯟꯐꯝꯅꯤꯀꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯀꯩꯅꯣ ꯍꯜꯂ ꯍꯥꯏꯗꯤ ꯁꯤꯅꯦ ꯄꯨꯡꯁꯨ ꯏꯖꯤꯄꯨꯔꯥꯗ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯅ ꯁꯣꯝꯗꯩ ꯂꯥꯛꯄ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯩ ꯍꯧꯗꯣꯔꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯔꯃꯪꯒ꯭ꯂꯥꯒꯤ ꯁꯣꯅꯤ ꯁꯤꯒꯅꯦꯜ ꯌꯧꯔꯦ ꯑꯩꯈꯣꯏ ꯂꯩꯗꯨꯁꯨ ꯁꯣꯝ ꯅꯥꯀꯟꯗꯅꯦ ꯑꯗꯨꯝ ꯅꯛꯑꯦ ꯍꯧꯖꯤꯛ ꯌꯧꯔꯅꯤ ꯁꯤꯗ ꯇ꯭ꯔꯥꯐꯤꯛꯄꯨꯗꯤ ꯈꯔ ꯂꯩ ꯑꯗꯨꯅꯦ ꯁꯤꯅ ꯄꯣꯛ ꯊꯣꯡꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯆꯤꯛꯀꯟ ꯊꯣꯡꯗꯣꯏꯅꯦ ꯌꯥꯝꯃꯦ ꯌꯥꯝꯃꯦ ꯃꯤ 5ꯒꯤ ꯑꯁꯤꯁꯦ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯀꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯄꯨꯟꯕꯅꯤꯗ ꯌꯥꯅꯤ ꯍꯌꯦꯡ ꯅ꯭ꯌꯨ ꯌꯔꯗꯤ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯑꯝꯇ ꯁꯪꯅꯔꯔꯣꯏꯕ ꯑꯗꯨꯒꯤ ꯑꯁꯤꯅ ꯀꯩꯅꯣ ꯁꯤꯡꯖꯨ ꯁꯣꯏꯕ ꯅꯨꯄꯤ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯪ ꯁꯤ ꯐꯖꯔꯗ꯭ꯔꯥ ꯑꯗꯨ ꯌꯥꯅꯤ ꯁꯤꯒꯨꯝꯕꯗꯤ ꯁ꯭ꯂꯣ ꯆꯠꯍꯜꯂꯣꯕ ꯀꯦꯃꯦꯔꯥꯗ ꯂꯣꯏ ꯈꯨꯟꯕ ꯁꯤ ꯄꯨꯖꯥꯔꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯁꯤ ꯌꯦꯡꯉꯣꯁꯦ ꯈꯔ ꯋꯥ ꯈꯔ ꯍꯥꯏꯔꯣꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯀꯩꯅꯣ ꯄꯨꯟꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯅꯦ ꯉꯁꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯀꯤ ꯍꯥꯏꯗꯤ ꯍꯌꯦꯡꯗꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯐꯪꯉꯔꯣꯏꯕ ꯗ꯭ꯌꯨꯇꯤ ꯇꯥꯏꯃꯤꯡ ꯃꯥꯟꯅꯗꯕꯒꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯆꯍꯤ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤꯅꯦ ꯑꯗꯨꯒꯤ ꯄꯨꯜꯂꯝꯃꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ 2023ꯁꯦ ꯍꯧꯈ꯭ꯔꯁꯨꯅꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯐꯕ ꯉꯥꯛꯇꯪ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯕꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯐꯦꯠ ꯃꯌꯥꯝ ꯌꯥꯎꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯣꯀꯦ ꯑꯗꯨꯝ ꯇꯧꯔꯦ ꯍꯣꯏ ꯑꯗꯩ ꯀꯩꯅꯣ ꯆꯤꯛꯀꯟ ꯊꯣꯡꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯈꯤꯇꯪ ꯃꯍꯤ ꯌꯥꯎꯗꯕꯤ ꯊꯣꯡꯁꯤꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯌꯦꯟ ꯊꯣꯡꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯣꯛꯁꯨ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯣꯛꯇꯤ ꯈꯤꯇꯪ ꯀꯥꯝꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯪꯅ ꯇꯥꯎꯕꯤꯗꯨꯅꯦꯕ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯉꯁꯤꯗꯗꯤ ꯁꯤꯡꯖꯨ ꯇꯧꯔꯅꯤ ꯑꯗꯩ ꯀꯩꯕ ꯌꯦꯟ ꯊꯣꯡꯉꯅꯤ ꯑꯣꯛ ꯇꯥꯎꯔꯅꯤ ꯑꯗꯒꯤ ꯁꯤꯡꯖꯨꯁꯨ ꯇꯧꯔꯅꯤ ꯑꯗꯩ ꯀꯩꯅꯣ ꯁꯂꯥꯗ ꯑꯗꯩ ꯀꯤꯝꯕꯥꯞ ꯆꯥꯅꯤꯡꯕ ꯌꯥꯝ ꯌꯥꯎꯔꯦ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯀꯤꯝꯕꯥꯞ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦ ꯀꯤꯝꯕꯥꯞ ꯌꯥꯝ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯉꯁꯤ ꯑꯗꯨꯒ ꯀꯤꯝꯕꯥꯞ ꯇꯧꯔꯅꯤ ꯑꯗꯨꯅꯦ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯛꯄꯩꯗꯨꯗꯀꯣ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ
plum cake kan ha din Christmas tingak thamage kai janai no Sara ai jang sadat loisila ne kai matang yaurage Diti laibra ai doi su ure somda adu de pung batar ma thu da han de natro adu di kai de da nang horen dana pya blog yaura ni nang bye bye phok di nang ni ba room da laiba da bye bye phok di nang ni ba na nang dana pya blog yaura ni pung ma pan la kai ta kan noi baro ta kan ai noi pung baro di kamai to ba akoi pung baro ta ra kan adu noi bye bye di kamai na karam kan pung kya to bye bye de no khoina pung ama ta pa ani da noi adu pung ama ni khenna ban he kem kai de hoi adu kan da mo bye bye adu nang ni da noi kem kai de khoi pung ma ni pan da duty loi bu ko New Year to birthday ai injang kan na thongi e when a big bab che da cha ni che hong de ba na ko man nam di kha kheda ni ma hong de video sem ba de ne mu lam mai ba apa tu pam ni ba ai di mayai cha ni asu mayai di o to feeling ka ulu ni sige nge I thought you would cook. Sarah. Dip. Mani, peg na nung ko yaw kasi yan nung ko na dai tather ko yaw Dede Penu ni. Then man ki ni kai hai ba Kai bo. Mayai ka mo Si kai no to bi me mi dai bi si kai bo. Puzari ne na. ai yin thong ban ni ba ko na ti si yin na ti re si su pok ni ba ko si na cham nak na adu ka si na kimbap re khai re ne Sauce Ada le. kimbap si na kai ba chicken le re adu si na kai kot na ba Si. Chiori hai. si umro Mai tei. adu si na kai ba singju le re si na salad le re cha ba hauran e chak lam le la o se Meow from the country. ya yum Kimbap. patina cha Spicy is adagi Budi bunga aku tuh. Habu yang mang tuh. Happy New Year, Happy New Year.